Badap Maruba Paupichari, Palm Tree ki Chara Singh Thanaba Zaribam District, Hector Kuntra Rongilam Loksanaba Tabak Paikatkani Haina, Chief Minister and Birina Fongdo Kray. Sel Singbagi Hainabi Laitrabadi Kaidong the Chakat Pangamlui Haina, Works Minister Tongam Biswajitna High Kray. Manipur University of Culture Central University ki thakta on khatnapagi tabak hena yangsilagani haina Union Education Minister Dharmendra Pradhan thazaba pirakre. COVID ki second wave manungda ahanba oina mi amatta sikidre hau kiba pungkun marida apun bamiyoy lising ahum chamnga kontra mapal COVID test tobada chani marfunithoi positive oire miyoy chani marfutara marina naba faduna discharge tokre. Kurumjari, MAMITv News ki Manipuri Prime Time Pau piding tabiri basingbu SILKY CHANAMBAM na taram nokchari hauzik pau santok na pichari. Manipur da oil palm project mai pak na pangthop na ba oil palm Manipur haiba subcommittee ama semduna tabak paikhat ba haure tongan ba mafam kunithoige hectare 0.25 pak chauba lamsingda oil palm crop asi thabagi changing tauri palm tree chara sing thana ba Zaribam district hectare kuntra rongi lamloksana ba thabak paikhatli haina Chief Minister and Birina Fongdokre Wafam asi Chief Minister and Birina Laumi singi chawkana ba paikhatli ba scheme singi matangda national ge thakta ngasi pangthokiba video conference amada Fongdokhibani Agriculture and Farmers Welfare ge Union Minister Narendra Singh Tomar Consumer Affairs, Food and Public Distribution ge Union Minister Piyush Goyal amadi State Singi Chief Minister Yauna Pangthokiba video conference aduda Chief Minister and Birina Hai State Laingak asina Laumi Singi Yaifana ba paikhatliba flagship program sing mapung fa na thabakta onthokna ba angamba thauna puthoktu na hotnari Agriculture Infrastructure Fund gi kudong chaba state asida piragadi agricultural entrepreneurs sing hena chakwat hanbang ngamgani haike Pradhan Mantri Kihan Samanidhi PM Kisan Amadi Kisan Credit Card KCC ki matang da paladuna Chief Minister and Birina Makata Nahai State Asida PM Kisan Scheme gi makada beneficiary Lakh Taruk Lising Mari Chahum Lay Loinana Kisan Credit Card Lising Kontra Chani Marfumari issue tawkre masagi mathakta PM Kisan gi beneficiary Lising Nipal Chama Humfatara Mapalda KCC gi loan fanghan na buhotnari State Asigi Land Record Sing Digitization tawbagi thabak mai pak na changsili haina Chief Minister and Birina Makataki Chief Minister gi Secretary tapangthokiba video conference aduda Agriculture Minister Olukhoy Agriculture Department ki Commissioner M Joysu Sarpyaki Self-help group semaga tabak subagi hainabi leitraba senthok lambi semba ngamdraba amadi sel singbagi hainabi leitrabadi kaidawnungda chawkhat pangamloi haina Works Minister Thongam Biswajitna Fongdokre wafam asinga si Thongju Waikhom Khongnangda Leichel self-help group na sem saba Chanura Pet puthokpagi thoram amaga mari leinana Minister Biswajitna Fongdokhibane Tauram aduda Chief Guest ki warol piraduna Minister Biswajit Nahai India pumpagi oina Women and Child Development ge Union Minister Smriti Irani nahudokiba My Pet My Right ki manung channa ngasi puthokliba Chanura Pet asi Manipur gi oinadi Thongju Assembly Constituency na ihan hanbane asigumba thabak tauram singasi tungkoina amadi Hena chawthok na buhat na bagi tangay fadabalay masina miyoy kayada tabag pibada natana senthok lambi layba nungayay faba imong amagi yumfam tonba ngamgadawri bane India के Prime Minister na su State Rural Livelihood Mission की makada semba self-help group kuding magta matik chaba senthang pigadabani haina fongdokpasu leikrabani loinana village level federation की makada leiba self-help group singda bank na senthang kaithagani haina thazaba pikibasu leikrabani maramaduna asigumba kudong chaba singasi matang chana lohong ba hotnabiu entrepreneur amagi thaudang loduna miyoy kaya thabak piba ngamna bohotna si haina Minister Biswajit na makata na Fongdoki
अखोई विलेज लेवल फेडरेशन की लेरि पोसे सी कैमर ओइगे जे सी ओइरिसिनी बिकॉज मरम दे को तोइना हाय सेल्फ हेल्प ग्रुप याम सेमे लोकल एरिया दा जगह जगह खुदिमक्ता अदुबु सेल्फ हेल्प ग्रुप सिदा करी करी क्रिएशन तौरगे जिंगा हांगा की रुपा 5,000 की लौरगा 10 की लौरगा तौरकांदा इमुंग दा लोइसंग्रकांदा वर्क कल्चर की हैबिट लेहोगदबा रीपेमेंट की हैबिट लेहोगदबा फाइनेंशियल मैनेजमेंट की डिसिप्लिन मैनेजमेंट लेहोगदबा हमने फाइनेंशियल डिसिप्लिन लेहोगदबा जिन मरम वर्गा अखोई पैसा थोब लाखिबगी प्रॉब्लम थोखिबा क्या अमा यावग्रे पुबा हेरगदी सिंगबा हैनबगी हैबिट थमसी नत्रगदी अखोई नत ओइदबा अखोई क्राइम कमिट मैम तौरकने हाबसी माई मैम दा हाइनिंगी अदर अखोई लेरिबा सरकार के तरफ तकदी अखोई लेरिबा NRLM हाइदन नेशनल रूरल लाइवलीहुड मिशन की मखादा दे NRLM and DDU GKY जिना 10 अमदि 10+2 की लेरिबा नहारुन जिंगसिदा थबक फंगजदबा मैम जिंगसे सी मखोइदा ट्रेन तौबिरा कांदा प्लेसमेंट अप टू 70% 80% पीबा अदुग एंटरप्रेन्योर ओइबगी वाखलोन ट्रेनिंग पीरे कांदा मखोइ तहन बदुनी मसिना अदन मसिना दे NRLM दना लेरिबा कुंगांगी लेरिबा लमजिदा लेरिबा नुपी सिंगसे कोन सेल्फ हेल्प ग्रुप सिंगसे सेंबिरे हार कांदा मखोइगी अखोइना मखोइदा अखोइ तोंगानबा ट्रेनिंग अम पीरे हार कांदा मखोइगी लाइवलीहुड इनहांस तौरनबगी वाखलोन दा लाखो पोरबनी ख्वाइदगी हेना फजबा पोर गाक्तनी Manipur State Rural Livelihood Mission MSRLM gi makhada semkiba Leichel Self Help Group na ngasi puthokliba Chanura Pet asi National Bank for Agricultural and Rural Development NABARD ki senthang makhada puthokpani ngasi gi thoram aduda NABARD Imphal Branch ki General Manager N Srinivas Rao Tongzu Partu Gram Panchayat ki Pradhan N Kanon Chanu amadi Manipur Rural Bank ki Chairman Samarendu Samalnat thoram ki daista famki Manipur University of Culture bu Central University ki thakta on khatnaba ki tabak hena yangsin nabangasi Rajya Sabha ki member Ningthau Sana Jawbalai Sembana Union Education Minister Dharmendra Pradhan ka unnakre Union Minister na tabak asi hena yangsin lagani haina thajaba pirakre hairi Rajya Sabha ki member Ningthau Sana Jawbalai Sembana ngasi ayukpung mapal makhairom taba adwaida New Delhi gi Tin Murti Mark taleba Education Skill Development and Entrepreneurship ki Union Minister Dharmendra Pradhan gi official residence ta unakibane Union Minister ga unaba aduda Ningthau Sana Jawbalai Sembana University asibu Central University ki thakta on khatnaba ki matangda memorandum ama pisin ke loinana Ningthau gi maikai dige Manipur sajaba kaunagi chafu amadi lengyan fi amasu Union Minister da khudul tamki Ningthau Sana Jawba leisembag unaki baduda Union Minister Dharmendra Pradhana thabak adu kupna yengsilaga he na kumang chawsana bahot nagi haina fongduraki hairi Ningthau Sana Jawba leisembanasu Odisha gi Utkal University of Culture gi matungda Manipur University of Culture asi India gi oina anisuba culture gi university ni haina Union Minister gi pukning chingsinki Manipur University of Culture bu Central University on khatpagi thabak kamari leinana Culture and Tourism Minister Kisan Reddy Amadi MOS Education gi Union Minister of State Dr. R.K. Ranjan gasu unana basem sari hairi Panbay abadi ing kumjat lisingani taramanga de lingkhat khiba Manipur University of Culture asi Central University onabagi matangda Rajya Sabha gi member Sana Jawbalai Sembana handak da pangthok khiba parliament ki nongjumi famda special motion oinasu table tawkhrabane Union Minister ga unaba aduda Manipur University of Culture ge Vice Chancellor Professor Paunam Gunindro amadi MP Ningthau Sana Jawbalai Sembagi Media Advisor Maisnam Sibadat Taluwang susarp yakhi COVID ki second wave manungda ahanbo oina mi amata leikidaba yaudre Haukiba pung kunmarida Manipur gi miyoi lising ahum chamnga kontra mapal COVID test tawpada miyoi chahum supna ahum nauna COVID-19 positive oibagaloinana state asida laina asina nabagi masing lak ama lising taramanga chanipal hum futaruk yokre COVID-19 Command Control Room dagi ngasi numidang wairam pung mga fawada fangba pau amagi matung inna miyoi chani marfutara mari naba faduna discharge tokre naba farakpagi apun bamasingna lak ama lising tara chanipal marfutara taruk shukre active case lising ahum chama humfanipal leiri laina asina maram oiraga laikidaba mi ki apun bamasingna lising ama chanipal supna anini fagalakpagi changna chada marfutara mga dasme taret amani
COVID laina asidagi ngaktuknaba leingakna paikatpa tawsilamagi makhada miyoi kaya amasu numit khudingi COVID vaccine kapthokli COVID vaccine kapthokiba masing ngasi fawbada miyoi lakh tara manga lising hongfu mapal chamnga marfuni thoini haukiba pungkun marida D type oxygen cylinder lising ama chama hongfu amadi B type oxygen cylinder chahum marfu Manipur gi tongan ba analaying sangsing da fanghan pangam kre haina COVID-19 command control room dagi fangba pawasina makatari Narcotics and Affairs of Border NAP ki police kangbu amana ngasi numit yung matung pung tarani toy makhairom taba adwaida Ol Kasar Road ki paring daleba Ngarian village da ajat awok sing check tobada yamlaba WY tablet ka konana miyoi ama fare hairi Police na faraba miyoi adudi Kangpokpi district ki and Bolzang village dagi Lunkohen haukip chahi kun mapal apokpa ngolsai haukip ni hairi miyoi asidagi police na WY tablet lak ama fagat ki hairi WY tablet singadu miyoi aduna tonglakpa tata sumo gari gi Thau tengkida lotuna purakpani hairi faraba miyoi asi makhat taba ain ki tabak lokhanaba case ama lokhat le hairi Community kudingmakki top culture amadi tradition lezari bani isa gi culture amadi tradition na aikoi karamba community gi miyoino haibadu masak takli bani haina agriculture minister oinam lukhoina fongdokre wafam asi Ibudau Sankardeva Nupi Holidal Wangoi na sinduna pangthokiba Festival of Nupi Pala Sankritana lisingani kunmathoi loisinbagi thoramda minister oinam lukhoina fongdokhibani Imphal gi konung mamangda leiba iboyama sumang lila sanglanda pangthokiba thoram aduda minister o lukhoina hai isa gi culture amadi tradition ngakna chatpa haibasi aikoi khuding maki thaudang ne Manipur state asi apikpa lairab state ama oizarabasu lamdam asigi culture amasung tradition na malemda saktak pangamlibane Hauzik paliba BJP lengak asinasu lamdam asigi art amasung culture asi mapung fana chawkhanaba akhanaba mityang changdana hotnari hainasu minister oinam lukhoina fongdokhi Hiram khudimukta angle khudimukta loina yengai artist singi tengbang tongan ba hiram haitare sports ki tongan ba sports ki players hingna lorei ba moi activity makhoina bharat ki danatana manipur umbugi mingchet porokhiba khotkiba mayang chingchigi tongan ba moida encourage makhoi gi su Mukhoina honajaribadugi state government na tobam thopa mukhoigi honor mukhoigi respect with mukhoida chana badumba sarkar gi job pine na bakhoi cabinet na post creation ga tawdana koi punama bulu chingbiba honorable chief minister na mayam haibi khibaduni Thauram aduda saruk yakiba Padma Shri Nabaware Panahai lamdam asigi culture ga mari leinaba festival ama pangthokpasi yamna laibak fabani asigumba festival asina lamdam asigi art pamjaba miyoi singda yamna chawna kanaba piragani maramaduna aikhoi ga tatna thanaba yararoi daba lamdam asigi culture asi awang bathakta ikai khumna famthok I hainasu mahakna fongdokhi Babuk sing ase khara lecture baso babuk li e rakoi nam soloi da banate akoi di kathok pani akoi di nam yenjo bani jugai madhai do kaji pangani tagera taroi ra makok thugara bawda hori solu haidana adun yelo kan bamai dadi angawi yu thapado hori sole e aduna hori nam sombadadi babok yawba yawdaba thirunu shandok paduna noigi na thoni haina khallaga kari karam tawraga wangoi gi lamdamda hori nam prachar tawgedage karam amakhal gi hori nam prachar tawba yaba leibage haina khallaga are madanoi hui signaba dumaina khana dana leido mota nam solagadi samadi aphawa wakal khalakani Thauram aduda National Sangit Natak Academy Awardee Saugrakpam Hemanta Thongkhong Lakshmi Municipal Council ki chairperson Yumnam Jamuna Devi na President member oina saruk yakhi
Manipur Laingakna COVID Laichet Laksinaba Hangdokliba Quarantine Center Singi Fibam Asi Pukning Nungsiningai ni Haidaduna Manipur High Court na takiba order aduda Kut Tingziningai Oide Haina Supreme Court na Manipur Laingakta Kanghalakre Manipur High Court na COVID Laichet Tingnabada Hospital Singamadi Quarantine Center Singi Fibam Fagat Hanaba Mamangda Takibu order adugi mayukta Manipur Laingak na appeal tawrakiba adu dismiss tawraduna Wafam asi Supreme Court na Manipur Laingakta Kanghalakibani Kay Samtong Assembly Constituency de Leiba Miyamgi Punsi Mahing Hena Chawkat na Bahot na Bahay Basina Mang Taraga Lakadaw riba Mikal asi Tengni na Basem Sari Haina Kay Samtong Assembly Constituency ki MLA L. Zendakumar na Fongdokre Wafam asi kay Samtong Kendrat National People's Party Youth Committee gi akanana pangtokpa mifam amayaw palakpada MLA L. Zendakumar na Fongdokibani Changa ngayda layba MLA L. Zendakumar gi farmhouse te pangtokpa Youth Committee gi mifam adugi mangoy na MLA L. Zendakumar na hay kay Samtong Assembly Constituency gi Social Sector da layramba awat pasing Chada humfutara di menkhat pangamle Hauzikti Constituency asida layriba miyoy singi punsi mahing he na chawka na buhot na bada akan mamityang tamlagani Tabak Fangdriba Constituency asigi miyam loy na magnatragasu imong amamamda miyoy amamamdi makoy gi mahay gi thak ginglaga tabak pinabhot na gani hay nasu MLA L. Zendakumar na makataki Ngasi pangthok kiba kay Samtong Kendra NPP Youth Committee gi mifamda naw na Congress Party dagi NPP da yawiklaba kay Samtong Assembly Constituency gi Ward number Mapal gi Corporator Imphal Municipal Corporation gi Hane gi Mayor Seram Sunil Amadi kay Samtong Assembly Constituency gi Ward number Taramathoy gi Member M. Arun Kumar Shingsu Sarukyaki Panthoy Housing Finance Company Limited ki Tarataruk Suba Foundation Day ngasi Major Kulda Laibab Manipur Press Club ki Conference Hall da Chinglim na pangthokre Sentum gi fibam chada bamiyoy kayada Panthoy Housing Finance Company Limited na Sentang Pitaduna Paka amadi semi paka gi yung kaya sakre Tharam aduda company asigi founder amadi Managing Director Thokjom Hemo Director Tayanjam Rakesh amadi Team Leader Staff kaya na saruk yaki Tauram aduda Managing Director Thokjom Hemo na hay Panthoy Housing Finance Company asi ing kumja lisingani mangagi September 3 lingkat kibani lamdam asida thengnari batongan ba issue singi marakta Financial sector asina chahi tarataruk miyam di service torak pahaybasi taray bathabak amanate Manipur da financial institution ama hangba tangay fade haina khanbadegi Panthoy Housing Finance Company asi lingkat kiba oiragasu Company asi India amadi international ki thakta pakthok chawthok na buhotnari state asi matam chupada financial crisis ki issue kaya thengnaduna lakli praja miyam na hingbagi thak asisu afaba fibam haibadu oide Hauzikti miyam pumnamak sentum gi maramda gyan taminaba matam oire loinana lamdam asigi chawthok chaningay oiriba sports art and culture tourism education na chingba singasi fagarhanba matamda financial support yamna magdarkar oy maramaduna laingak amadi praja miyamna financial institute singda pukning thagod patagay fade hainasu thokjom hemona makatana fongdokhi अदे गवर्नमेंट हॉस्पिटल सिंसे कमाइन तौना रन तौरी हाइबसे अखोय याम कन यंगसिलुदे अदो अखोयना वारी बसिदी नंबर 1 अखोय की लैंड अखोय ओन लैंड रिसोर्स लेजै अदुबो अखोय मदु प्रॉपर्ली यूटिलाइज तौदबदुना मरम ओरकांदा मपालम दगी अखोय मना मसिंग अपु मसा nga चा कुसलगा अखोयना चानरी अतांग मन लेरी अदुगा मok अखोय की प्राइवेट स्कूल ओरसु गवर्नमेंट स्कूल ओरसु स्कूल इंस्टीट्यूशन से अदुकी मति यामना लेरे अदुबो अखोय यामलब अंगांग मसिंग मपालम द लाइक तम चली थानरी अदु मपान की आउटसाइडर सिंग नदी मदु नोए नोई स्टेट टू द स्कूल लेजद्रबरा क्लास 10 बाउ क्लास 3 4 5 7 काइन तंबलाइसी नोई द लेजद्रबरा हाइबो क्वेश्चन ले मोय मसा मसा की स्कूल सिंग फजर रन तोए गवर्नमेंट हाइबो लेते प्राइवेट हाइबो लेते अन अखोय सी वी आर ऑल
अकोई गवर्नमेंट दुगी लेंगाक दुगी मतम दुगी सरकार दुगी अकोई पब्लिक से प्रजा से मसानी मसूने अदु मसा मसु ओइरिबा अखोइगी सुजा नोमजाबा अखोइगी ज्ञान लौसिंग पुथोक्तना इमा इपादा फजा फजबा पाउ तंबा तारगदी काना काना मयाम पुसिलक तारगदी इमा इपासु वकल नुंगाइरनी टेंशन लेररोय अदुना लाइक दैट सब माने गवर्नमेंट टेंशन पीरगदी अखोइ डेवलपमेंट कमाइन तौदोइनो COVID-19 लाइजेट मरम ओइरगा था खरा खोंजंग लेपलुरबा मतुंग इलेक्ट्रिसिटी एम्प्लॉई सिंगना तरेट सुबह पे रिवाइज रूल चटनदबगी मायुक्ता मई मुथतपा यावना मखल मखा कयागी खोंजंग चंगसिनबा सेम सारे ngasi निमित्ता लेंगा की माइकैदगी थाजबा याबा थबक अमत्ता पाइखलक्त्रबदी हयेंदगी वाकत मिफम फंबा MSPDCL MSPCL की कॉर्पोरेट ऑफिस अमशोंग डिवीजन ऑफिस सोलोनबगी मथक्ता प्रीपेड काउंटर थिंगजिनगदौरी तंगाई फद्रबदी मणिपुर पुंबा मई मुथतपगी खोंजंग फावबा चंगसिलकपा याई हाइरी खोंजंग चंगसिनबगी वारेप असि मणिपुर इलेक्ट्रिसिटी एम्प्लॉइज यूनियन पावर इंजीनियर सर्विसेज एसोसिएशन अमसोंग MSPDCL ऑफिसर्स सर्विसेज एसोसिएशन की मरक्ता खुदियक पिनरबा मतुंग JSC अमा सेमलबा मतुंगदा लौखिबने मणिपुर इलेक्ट्रिसिटी एम्प्लॉइज यूनियन चंगसिलकपा खोंजंग खुदिंगमक्सु JSC असना मपुंग फाना सगोतकनी हाइरी मणिपुर लेंगाक नंगारांगदगी नौना अमुक पांगथोकलिबा गो टू हिल्स के अनिसुब तांकक बॉयकॉट तौनबा आजसुम अनसम KSO GHO अमदी आजसुम की फेडरेटिंग यूनियन सिंगी अपुनबा मिफम अमना वारेप लौख्रे इम्फाल की अदिमजाति कॉम्प्लेक्स लेबा आजसुम की ऑफिस पांगथोककिबा अपुनबा मिफम न लौकिबा वारेप की मतुंग इन्ना अनशेड्यूल्ड कॉन्स्टिट्यूएंसी निपाल की MLA सिंबो हिल एरियाज कमिटी HSC की मेंबर ओइना हपचिनकिबा अमदी HSC ने रिकमेंड तौकिबा मणिपुर हिल एरियाज ऑटोनोमस डिस्ट्रिक्ट काउंसिल बिल लिसिंगनी कुनमाथोई नमसिंदुना थंबगी दमक गो टू हिल्स की अनिसुब तांका की प्रोग्राम असी बॉयकॉट तौबने HSC ने रिकमेंड तौकिबा बिल अदु खननबा मणिपुर लेजिस्लेटिव असेंबली की अखनब सेशन अमा कौगदबनी लोइनना HSC दा MLA निपान नौना हपचिनकिबा अदुगी ऑर्डर लाक्लिबा तांग मापल फावबगी मनुंगदा हंदोक्त्रबदी मखल मखा कयागी खोंजंग चंगसिलगनी हाइना मिफम अदुना अमत्त ओइना यानखि कुंभी असेंबली कॉन्स्टिट्यूएंसी की मनुंग चंबा वांगू संदंगखोंगदा BJP बिष्णुपुर डिस्ट्रिक्ट के वाइस प्रेसिडेंट संजय अहंतेम की मिटिंग मखादा कुंभी केंद्र प्रोग्रेसिव फ्रंट न सिंधुना पॉलिटिकल डिस्कशन अमंगसी पांगथोक्रे थरम अदुदा संजय अहंतेम नहाई मियाम की ममल यामलबा वोट पीदुना कॉन्स्टिट्यूएंसी असिगी ओइना कयारक हना माई पाखनख्रबा मिहुत सिंगना ngasi फावबा मियाम की मसक थोकपा थबक थरम अमता निंगथिजना पाइखत्रि लमदम असोम की लंबी थोंग अमदे मतिक चाबा इथै लखोंग ngasi फावबदा मपुंग फाना सेमगतना लाकली लोइनना तुरेल मपान ताबा युमथोंग कयादा थकनबा अफबा इसिंग पीबा ngamdre हाई स्कूल यावना गवर्नमेंट की प्राइमरी अमसोंग अपर प्राइमरी की स्कूल कया मियंग चंगबा वाटपना मरम ओइरगा पाक्तकनना सिथरक्तुना अंगांग कया निंगतिजना माहित तंबा फंगदना लाकली असिगुंबा हिरम कयादा सोथरबा कॉन्स्टिट्यूएंसी असि मपुंग फाना मेनखतपा ngamnaba लाकदरिबा मणिपुर लेजिस्लेटिव असेंबली मिखल असिददी अफबा मिहुत अमा खलहौरसी हाइना संजयना मखाताना फोंदोखि सेंथोक लंबी पुथोकचबा ngamjaba masana maromdom lepchaba ngamba khungang khunai ama babu ohenba ngamdaba laiba khogi vote khaktang bu pamba mabuk chel chengdaba marin chumdaba mating mathongna laitaba rajniti wala singado 2022 sidagi kumbi kendagi laimai gi khongul muthatlage haibagi थौरम अदुगा मरी लेनना इंग कुमजा लिसिंग अनि कुनिथोय की मिखल असिदा संजय लेतान थेमना माई पाकनबगी दमक ममांगदा तोंगान तोंगान बा पार्टी द यावरंबा मियोय कयाना महाकपु सगुतख्रे गुवाहाटी दगी इम्फाल तमना थोरकपा हैरोक्तगी मियोय अमा माउगेटा COVID-19 टेस्ट तौबदा पॉजिटिव ओइरंबदगी हैरोक असेंबली कॉन्स्टिट्यूएंसी की MLA डॉक्टर थोकचोम राधेश्यामना एम्बुलेंस थादना माउदगी पुरख्रे पॉजिटिव ओइरबा मियोय अदो गुवाहाटी दा गाड़ी की पार्ट लेरुरगा ngarang इम्फाल थोरकपनी महाक पॉजिटिव ओइरे हाइबे हेक खंगबगा हैरोक SC की कोविड टास्क फोर्स दा पाउ पिरकपदगी MLA थोकचोम राधेश्याम गी मियंग मखादा एम्बुलेंस अमा हैरोक्तगी माउ तमना खुदकता थारगा लौरुबने पॉजिटिव ओइरबा पेशेंट अदु थौबाल डिस्ट्रिक्ट हॉस्पिटल दा हांगलिबा कम्युनिटी केयर सेंटर दा लाइंग चथनबा थमख्रे हाइरी
Laumi na puthok liba pothok sing leingak na matik chaba mamal pido na leibiyu system change tawraga laumi singi yai fatharang paikhat piyu amadi double cropping tawhanduna laumi sing pothok hena puthok hanaba tharang tawbiyu haiba wafam sing yauba memorandum ama Prime Minister Narendra Modi da tharagani haina Bharatiya Kisan Sangha Manipur ki General Secretary Telem Darana Paumi Singh da ngasi phongdokre Imphal ki Manipur Press Club ta pangthokiba paugi mifam aduda Telem Darana hai Laumi Singh har matik chana lei har gi awat pa lei haloi haina leingak na hairabasu lai raba laumi kayadi har fangdaba maramna low panba ngamlaroi dra haibagi chingnaba leinari Center amadi state pali balengak asina Laumi Singh bu satina awaba pibi bhaibasi afabanate Laumi Singh na wana hotna jaduna puthok kaya leingak na leibi dabadagi pat pumduna mangki basu yauri bane asigumba kaya sigi matangda loop asigi central leader singna Prime Minister da memorandum pesin krabasu ngasi fawba paukum amata piraktre masina maram oiraga hayeng Imphal East Imphal West Taubal Bisnupur amadi Kakchingda loop asigi thongmi singna protest tawraba matung mari leinaba dishi singi khuthangda Prime Minister da memorandum ama pesingani hainasu telem darana phongdokhi District headquarter da DC office da dharna tawraga DC da memorandum ama pung tara mathoi chap chana akoi pisanaba akoi plan tawjari masida miyam punamangna lomi punamangna official punamangna adagi media house punamangna support tawiraga lomi gi issue se manipur da leiba lomi issue single crop fail oidana leiba lomi gi sida amutang lokpa phau sida har da semna manipulate tawidana asana wa piba Namlai mai gai dagi nupa masa ma hingda har gi kiu lep lak da accident to siro bau da madu kai do mo da kitang lo jo chala da hangbi na awa bu kan bi na bai wakhal lo jaw da ba sigum ba administration sigum ba lengak sasan sigum ba lai ba dagi dum tau da ching da kar tau har da kar tau to na wori ba sigum ba miot minai gi thabuk se topi ro hai Miyam Giluching Purel Zananeta Hizam Irawat ki Chamaga Kunmanga Raksuba Papokumonga Mari Lenana Kumbi Urban Development Committee KU Desina Silaga Welcome to Kumbi Dagi Kumbi Bajar Thongkong Fawagi Manung Daleba Port Holsing KU Desina Nung Amadi Chinglebak Thaduna Mensin Bagaloinana Kumbi Bazar Sit Sembagi Tabak Ngasidagi Jangsin Bahokre Numit Nini Jathagada Bat Thoram Asiga Mari Lenana KU District Media Coordinator Kangembam Bipin Nahai Lamdam Asigi Miyamna Chathok Chatsil Tobada Accident Topa Yabasing Asi Karada Oirabasu Kokna Bahaiduna Pothole Singadu Mensin Kibane Ngasi KU District Mensin Kibasing Asigi Matakta Koilas Thazing Biu Haina Kangembam Bipin Na Marilena Basingi Pukning Chingsin Ki Akhil Bharatiya Adivaka Parishad ki Foundation Day ngasi Adivakta Parishad Manipur na sinduna Nagamapal da leiba Seva Bharati Office ta pangthokre Tauram aduda RSS ki Thaumi El Zatrana atoiba mithunglen amadi Adivakta Parishad ki President Educationa Tauramapu oina saruk yaki Abad ki Foundation Day ga mari leinana Parishad asi ki President Educationa hai Miyam ki wakat tanaba amadi ana ayak yaurakpada mateng pangnaba RSS ki masa ama oina parishad asi lingbani kanagumba miyoy ama hekta natraga apun bagi interesta ainggi mateng lauduna changsingadaba khongjang leirabadi parishad asi da laktuna Supreme Court yauna thengnabada mateng pangnaba matam khudingda parishad asi lengdana lei hainasu Jugeshona phongdorakli अनाबसिंगी मरक्ता ख्वाइदगी साथीरबा कैंसर है लाइना से मसी मतौ करमना ट्रीटमेंट तौगदगे हाइबसिगी मतंग सितसु चौराकना अखोइगी नीटा कोई सिना मैदना हौजी हौजी रिम्स की अदुमा ऑन्कोलॉजी ये अदुमा डिपार्टमेंट दा थबक तौबिरिबा कोई डॉक्टर एक्सपर्ट अमना फजना मयामना थंबिरमे सी मथंगदा अमु अखोइना मियामदे अवेयरनेस पिननबगी दमकता उकिल सिंगना हौजी हौजी पेंडेमिक सिगी मनुंगदा हारिबा सिंगसिदा क्लाइंट सिंगी अखोइना अदि मतेंग फजन निंग तमना पांगबा ngamdaba
Kabi Laitan Them Ram Singh Memorial Trust Thobalna Manipur Sahitya Samiti Thobal Kutsam Naduna Laikidraba Kabi Laitan Them Ram Singhi Marfutara Nipalak Subab Mapokumon Thoram Ngasi Thobal Okram de Leibab Manipur Sahitya Samiti Sanglenda Pangthokre Thoram Aduda Manipur Sahitya Samiti Thobalgi President Retired Wing Commander AK Debendra Amadi Trust ki President TH Komdolna Atuba Mitung Singh Oina Sarup Yaki Laingak na piba COVID-19 gi SOP ngak na pangthoki pa thoram gi sarugam oina Kabi Ram Singh gi photo da haikat lekat tambagaloina na Kabi aside saithaba saireng kaya pathoktuna ikai khubna ba utki Thoram gi wangang loi sing na Kabi Ram Singh na nupi oibi sing bu mahai tamhana ba amadi sahitya bu awang ba thak tapukhat na ba hotnaram ba gi thaudan kaya paudam ki haire COVID lighted laksan na ba laingak na lokhalak liba Jackson Tharang gi manung channa laingak na piri ba COVID ki chana kanglon ngak taba miyoy sing police na fada na fine tian bagi tabak ngasisu makhata na chathari ngasi chathaki ba police ki drive ta COVID ki chana kanglon ngak taba miyoy kun mari police na fada na fine tihan ki tungda miyoy sing adu warning piraga thaduki Ngasi chathaki ba police ki drive aduda fine oina lupa lising ahom chatrat yangkai khomgat ki makhata na COVID ki chana kanglon ngak taba thengnarabadi National Disaster Management Act lising ani mangagi makhada akan ba action logani haina Inspector General of Police Operation E Priyo Kumar Singh na thador pacharol aman haire Hauzik break amatang lojari Admission open Admission open for Central Academy Kabam Lamkai Chumbrai Thong Mantri Pukri affiliated to CBSE Delhi on the number 1230025. Achievements year 2019-20 Class 10 Class 12 pass percentage 99% 2020-21 Class 10 Class 12 pass percentage 100%. Special features students securing 80% and above in Class 10 exam free admission, students securing 90% and above in Class 10 exam free admission with free supply of textbook. Saraswati Charitable Trust, BSc Forensic Science, BE Cybercrime Security, Diploma in Pharmacy, BSc Medical Laboratory Technology, BSc Radio Imaging Technology, BSc Operation Theatre Technology, Diploma in MLT, RIT, ODT, Dialysis Tamnabagidamak, Manipuri Mapanda Chatrabasu Yaragani. Manipur University da affiliate Tauduna, Pharmacy Council of India, Amadi, Ministry of HRD, New Delhi ne approved Tauraba, 100% job oriented Oiraba, Saraswati Charitable Trust Pangaida, course English ngani kun mathoi kunithoi gi session da tamna bagi damak admission hojare hena ko pamol gi damak contact tobiu Saraswati Charitable Trust Pangai 9856575163 natraga 9402233554 Kausha College of Engineering Karnataka gi 2021-22 gi oina admission hojare Karnataka government as sakhang bagaloinina AICTE amadi UGC New Delhi ne su sakhang loba college asi Visvesvarya Technological University Belagavi de affiliate toba college ni akuba marol gi damag Imphal gi Y Academy da contact tobiu natraga mobile number 8730925131 natraga 8904616171 da contact tobiu Break ki matung na taram nokchari makataba ba pichari Chawkhat Tharangi Thabak Paikhatpada Lenga ki Sandhang Ngairoi Lanai gi Sanfam Puthokuna Miyam gi Yaifana Bahan Balaitana Hotnagani Haina Wangzing Tentagi MLA Paunam Brojana Fongdokre Wafam Asik Ngarang Namidang Constituency Asiki Manung Chanba Tekcham Amadi Chingtham na Leiba Yumthong Taramanga Rom gi Miyo Singh BJP da yaurakpaga mari lenana pangthokkiba taram na upagi thauram amada MLA Paunam Brojana Fongdokkibane thauram aduda MLA Paunam Brojana hai Constituency asida paikhatliba chawkhat thaurangi thabak thauram kayada apenba poktuna BJP da changlakliba sing asigi thajaba manghaloi isagi araiba khodimak miyamgi yaifat thaurangda kathukani hainasu MLA na makhataki Taram na upagi tharam aduda BJP Wangzing Tentha Mandal gi President Okram Sunil Kumar, General Secretary TH Brajakishore amasung P Prem Kumar amadi Mandal asigi office bearer kayana sarp yaki
PWD Department के वर्क चार्ज स्केड्यूल अमदी मास्टर रोल के एम्प्लॉयज सिंह था तरा की कुछ सुमल पीबीद्रे हाइना ngasi Joint Coordinating Committee na SIS work strike तौदुना sit-in protest चथक्रे Joint Coordinating Committee के President Tongbram Tikendrajit na MAMITv दहाई Manipur की Chief Minister N Biren Finance Department की मकोक थोंगबा official सिंगदा कयारक हन्ना हाइरबसु था तरा की तोलोब असी पिथोक पिदना लेरे अतुब मतमदा मरी लेनबा department अमदि लेंगाकना मिदेंग चंगबिदुना था तरा की तोलोब असी पिथोक पियु हाइनसु तोंग्रम तिकेंद्रजितना अपील तौरकली चंगले वो खोंग चंग सिगी दी सुमदगी सिलिन प्रोटेस्ट ने हाइंदगी दी मेन गेट कोई लोन गने आबा अमदा चंगल लो आबा अदुल कनागो डिपार्टमेंट सिंग सुमदुदा चंगे खोके हाइबि रखनो आबा मरंदि तोलो फंगदबगी समस्या ने आबा अखोई डिमांड अखोई रेगुलेशन पियो हाइदे अखोई पे रिविजन पियो हाइदे अखोई डिमांड अमदा कोई तौदे आबा तोलो फंगदबसिबो इशू बेस इशू ओइनो सिबो सागत पि आबरा आबा इकाई जे आबा था तरा तोलो फंगतरना कोई स्ट्राइक से चंगदबि आना कोई चंगलक बने आबा Manipur Sumang Lila Council के Lifetime President PH Gunachandra Sarma Giloinabi Furai Latpam Ongbi Debla Debina Iba Saireng Lairi Tengtha Khol ngasi Brahmapur Aribam Lekai ge Furai Latpam Mandapta Haunabi Matung Inna Fongdokre Lairik Fongbagi Thoram Aduda Padmasri Waripanaba Sangit Natik Academy ke awardee SH Hemanta Amadi Senior NSD Katri Jugindrona Thoram Mapu Singoina Sarup Yaki Thoram Aduga Mari Lenana Aye bi deblana mangkraba machagidamak mama mapa oibasingna thamoi kaina tengtha hobagi wakhalunda lairik asi ibani haina fongdoki miyoibagi aroiba pungfamda sembiba mapugi manakta changjaba asina amatta ngairaba lambini haina thauram aduda warepanabana paudamki macha oiba kaina bagi tengtha na oibagi isei machet sada thakta tumdana niti numit khudingi tengtha jakhiba Nongmagi oiba Youth Awareness Program ama ngarang Wangjing Assembly Constituency ki manung chanalaiba Wangjing Tekcham Leikai ge Indoor Stadium da Constituency asigi MLA Paunam Roger na cheerlauduna pangthokre Thoram aduda lakadariba Manipur Legislative Assembly mikhalda Constituency asigi manung chanba Kairem Biko ki naha singna logodaba thaudang singi matangda kupna khanaki Awareness Program aduda Roles of Youth in Politics History of Wangjing Tenta Assembly Constituency Amadi Affairs of Welfare for Wangjing Tenta Assembly Constituency Haibahiram Singda Akang Ahikayana Paudamki Loinana Lakadoriba Mikal Asida MLA Paunam Brojena Amuk Hanamai Paknaba Nahas Singna Kari Thaudang Logadege Haibagi Matang Dasu Resource Person Singna Takpi Tambiki Mathang Chahigi Angan Basarukta Pangtho Kadoriba Manipur Legislative Assembly Mikhalda Thawbal Assembly Constituency da Mirep Oinabaki Thaurang Tauriba Laitan Them Basantana Chairlaudana BJP Thawbal Mandalge Yuva Morcha Singhi Oiba Mifam Ama Ngarang Pangtho Kre Basantagi Yumda Pangtho Kibab Mifam Aduda Mahak Nahai Nahas Singna Akan Bathauna Amagaloinana Constituency asigi awa ana taraba miyam gidamak hanba leitana hotnasi India ki Prime Minister na leitalaira singidamak pirakliba scheme kaya asi miyam da mapungfani yohan bangamnaba aikoi amatta oina hotnaminaba mathau tai haina basantana makhataki Malem pumbada thengnariba COVID-19 gi laichat asidagi ngakthoknaba achamba checksin thorang khara ngakna chatpinaba MAMITv ki maikai ningsingjari madudi yumdagi hek chathokpaga face mask upiyu mi amaga gi marakta foot taru ki arapa thambiyu mai meet khutsa toina hamdokpiyu amadi COVID vaccine kapa yarabasing sungsoi shoidina COVID vaccine kapthoktuna laichat asidagi kannaba miyam puna hotnaminasi Loshilakpada Mariba Pamukahana Pizari. Sel Singbagi Hainabi Laitrabadi Kaidodung the Chakat Pangamlui Haina, Works Minister Tongam Beswajitna High Cray. Manipur University of Culture Central University ki thakta on khatnapagi tabak hena yangsilagani haina Union Education Minister Dharmendra Pradhan thazaba pirakre
COVID ki second wave manungda ahanba oina mi amata sikidre hau ki bapung kunmarida apun bamioi lising ahum chamnga kontramapal COVID test tobada chani marfuni thoi positive oire mioi chani marfutara marina naba faduna discharge tokre. Ngasigi oinadi MAMITv News sandok jaba Manipuri Prime Time Pau matanga sa daloy jari mideng tabiri basing pamukahana kurumjari.